Ngasinumida waram phongkiba tongan Manipuri sifungsing amasung thokiba thakdo wathoksingdagi maruibi ipausing miyamda thamjari hanbada Kangla Paudagi lakusaraga Imphal East District yauna mafam ayamba isaw mayuknari mafam manida Imphal Turel kaire yum tara chenthakhre rescue tawkhre Hawkiba numit kharani asi nong leptana tabana maram oiragi Imphal gi mafam ayamba isaw mayuknari maru oina Imphal East ki khura hekru makhongda Imphal Turel kaibidigi yum tara hena chenthakhre Yung kaya man ising manung dadikri. Hengang kendrigi manung sanba hengang mayay laikay mapada put sa marum sang Imphal Turel torban kai bidigi mapang kaya su ising tomjingkri. Imphal Turel kai bidigi kurai haikruma kongdigi angang ani ising gi iray na chenthakhre badu aso engam yaudun rescue to bungam kriyadi. Nong left na tabas na maram oirag Imphal Turel gi tuan mapam sing ising pathorak pwedigi Imphal East gi mapam yamba ising tumde. Imphal Turel si high flood level gi matak sili. Ising isaw hengalakuna maram oiragi ithai barriers ki gate marimak hangdokre Namul Turel gi phibam di thoina arubo idri Senapati districta nong ka hena tabana maram oiragi Imphal Turel gi imai isi ka hena wangkhalakpadi gi ngarang ahing digi Imphal Turel gi imai isi high flood level gi mathakta seli khurai kendra gi manung sanba khurai hekruma khoma pada Imphal Turel gi lawnambal ningkhairakpadi gi makai dongi isaw gi phibam arubo phibam da leidi isaw na chenthakhre yum singadu Yaun ising tumjing krabi yum singi rescue operation ki thabak yamna kana sati isauna chenthakhre ba angang ani yauna miyoi ahum rescue tawkraba singa turi konjengbam sananu sei nifugani thoi ma puroiba nongai makhoi gi masanupi lengjel thoi bi sei mapana masu masanupa ngamba sei marini Imphal East ki new second maya da Imphal Turel pathorakudi gi new second kunung mamang andro parking palace compound AIR Imphal gi Studio Complex na singbama phongkya ising thomjingkre AIR Imphal gi Studio Complex ising thomjing gibana maramoiraga program sandok lepre adumainama All India Radio gi high power transfer gi Kangla channel amasum pung 3 ka makha gi pawdi mahoksa gum leptana sandokli Imphal Turel gi nakal laiba lamlong telepati mapa nilkuthi khwampat mantri laikai awang laikai mayai laikai khunau Khabam lai haraupam na singba mapam kaya su Imphal Turel gi imai pathorakpadigi isaw mayuknari asan bigaidigi su torbanda Turel gi ising phaurakpadigi ising thomjin bahuri basikong maimom laikai mapa Turel khonung dasu leibakin tharakpa thingnari Imphal Turel paring gi singjamai sirom laikai mapada ising pathoktuna maike dom ising hajalakri amarumda ithai beres ki imai ka hen wangkhalakpadigi beres asigi get Marima hangdokre Water Resource Department Flood Control CL dagi nga sa ipung mapan power phangwa paw magi matungina Imphal Turel gi imai si hauzik minuthong mapad flood level warning gi makhata sili Namul Turel gi su Turel si gi imai si flood level sili amasum Nambol Turel na flood level mathakta sili Imphal East District ki manung sana leiba Iril Turel mathakta sawa dolai thabi beres ki sata number 3 gi mathakki sharukhara kai bahuri Beres asida lairiba satar taruki manung amadi mapung phana hangdokli Beres asigi satar number 3 kai kibadu isaw hengalakpana hauju phawbagi semjin mangambagi phibam laitri amasum singkhatana lairiba satar singadu su isawgi pressure na maramoiraga singkhatpada khudong salaba miunari kariguma nong leptana suraglabadi tolai thabi beres ki phibam ka hen luslakpi hairi Imphal West ki oina su Kalimai mandir mapa amadi singjamai khudong thiningai oiba phibam da lairi Rens lampak hairagi sukhangnaba Kalimai mandir gi mayuknabda lairiba lampa si ising thomjingkre Nambol Turel goina su imai leptana wangkhalakpadigi samuksang uku gi stream da lairiba mafam khradi khudong thiningai oiri naurem thonggi makha thangba saruk sing ising gi imai wangkhalaklabasu thoidokne mi painingai di oitri adubo sagol balom thangba site tadi isaw mayuknaba hore Bijoy Govinda leiba Sri Govinda ji temple ising thomjingkre isaw mayuknariba mafam sing maru oina khurai hekruma khongi area da arambai tengol gi lusing purel koronganba lusing duna rescue gi thabak yamna kana sathari amarom nana Nauna Sakar Semnaba BJP ki MLA singna President ki wata nakri Union Home Secretary Imphal da lakadori State da athubada BJP na lusingba popular government ma lehennawi gi matang da ngarang BJP ki senior leader oiriba
TS Bisurjiki residence the MLA sing mifam pangthokraba matung ngasi makha tana thambal sanglena BJP Manipur Pradesh ki President Sarda yauna mifam pangthokre mifam asi state asida athubara sarkar semaga mari lenana sathakibani amaromda tha asigi kunda Goltabida armina basta Manipur tharaga satpa yarohen athingba pikhiba thagdo duga mari lenana state asida hauju oiriba phibam sing asi yengsindanaba Union Home Secretary Govit Mohan Imphal da lakadori Home Secretary Sigi Kongsat Manung Champura Masum Kangpok Pidesatuna Mapamadugi Security ki Pibam Masum Rehabilitation ki Tabak Thorum Sing Su Yingsin Ganadi. Presta Pama Pawi source Samaki Matu in the Goldavi Taudoka Madi Lane State Shida House Oidakli Security ki Pibamas Maru Oina Miam Masum Civil Society Organization Kayana Civil Disobedience Movement gi Kongjung Sangshiliba Sigamadi Lenen Hayeng Zun Ama Natragana Anida Union Home Minister Govin Mohan Asi Imphal Lakadavani Masigi Matung Kangpok Piamasum Susampura Kongsat Pangtokadavani Hadi Amarom the state the popular government ama lingnaba thasigi kunga nipan BJP gi MLA nipan yauna kun MLA Tarana Manipur gi Governor Ajay Kumar Balag unaruraba matung ngarang BJP gi senior leader TS Visurjit ki residence sakar semaga mari lenana mipam pangtokibani loinana mipam madugi makha tarakpoina ngasi thambal sanglen da BJP ki MLA singna BJP Manipur Pradesh ki President Sarda ga unaduna makha tana mipam madu satakibani ngasi pangthokiba mipam maduga mari lenana BJP ki MLA paunam brojena media ra phongdokibada state asida popular government ama lingbad BJP ki MLA singi marakti yanadaba matalati Aikoi loinamak nungsisana leminari mod khena ba matalati BJP Manipur Pradesh ki President Central Leaders singa pau phaunaraga party ki MLA sing unaba yanaba gi lambi edu sembiyu BJP ki MLA sing asi party 6TM da leibana party office ta korakpan MLA sing saru yaroi tablati singi lairiba MLA taret aduna tana atai lehoriba BJP ki MLA kunthra asidi party office ta korakpada samana lakani BJP ga saminariba NPP amasung JDU ki MLA singi oinasu Makoi ki President na hairakpada adumak satkani haina phongdoki ngasi pangthokiba mifam adugi matangna BJP Manipur Pradesh ki President Sarda na hibada Manipur da miyam gi lainga ama semba haibisi BJP gi ama sumiyam gi apamani masida MLA sing masa gi mathaudang soidana logani Erang asina maram oiraga minister resign tawkhrabasu BJP gi MLA sing ama toina punsinduna lairi miyamna BJP gi MLA sing masoi tabi yu hong ama hangnaraglibasi manungda karisu laiti athubada miyam gi lengak semnaba akan mamongda hotnari hari Priyas NEET Biology Sangai Pro NTA NEET UG Biology ki admission hausari Class 12 thakraba mahiroi singi damakta lakliba NTA NEET UG 2026 ki thanipan gi target course pizari hadiba class singa simatik sana sahi nipan hena takpada NEET Biology the experience lairaba faculty singa takpigani aikoi na pizari ba khudong saba singa du extra reading material sangraba su yanaba mawongda basic concept mamutana takpigani easy memory tricks weekly regular test series PYQ analysis mock test na singmani equip smart classroom facility Supizari Lakliba Megitang Kunga Mapandaki class houseragani Yamna Nuairiba Mana internally displaced person IDP Samadi relief came the lady Satra Singoinadi P Lozaroi Housemak Lakpiduna Mingsan Biorias Net Biology Sangai Pro FCI Road opposite Powerhouse Lakpiduna Madi Ekugi contact number 70055343885 Natraga 700537615 da Pau Fobiro Amaramdana NTP's element oiriba subgroup sing loisindriba phawba Manipur santipurak loi athauba State asida thokliba sahi ani helaba kangluk irang asi NTP's element oiriba subgroup sing asi loisindriba phawba santipurak pa ngamlu haina bara sarkar gi Ministry of Home Affairs ki official singna mayek singna khangalam le haina kokomi gi convener khuraizam athaubana lamphel leiba lup asi gi office ta pangthokiba pawgi mifam amada phongdokre Mangna makata na haihibada Ministry of Home Affairs ki officials sing unakibada Manipur thukliba irang asigi horakpham di bara sarkar amasung su group sing ki marakta minamba agreement am sign tawnakiba dugi thorakibani masipunamaki daita bara sarkar na pugadabani masipunama asi su group na thogan bani haibisi hawbadi gi hona miyam na khangduna lakrabani masimana Kuki gi MLA amas organization sing na lairiba irang asi su group sing wari sanaraga lotion biu haina phongdorokiba sina nahan makai bara sarkar na Drabas Hauzikti Kanglabanina, NTP's element oiriba subgroup sing Lucinaba Tabak Packet Pew, Kuki Gilariba SO Singasi, Makoigi, Mouthpiece Ama Oivana, Makoina, Santipurna Bigi Waroish and Purpungamra,
NTP's elements in a Siki Makaidagi, Makuina Taliba, separate administration, ki political demand of Hungry Papawa, Mitei Hatpa Lep Kiruena, Lady Vene, Maramaduna, NTP's elements in a Lucian Begitable. I could Namson Biare, NTP's elements in a Sibara Sarkana, Tolopiduna Masum Kem Saduna, Makoi Bungaksi and Tamnivani, Maramaduna, Makoi Hana Lucian Gadavani, Madu Lucian Lava Matunga, Tampaki, Sien Krapa Kizogi, Miam Sing, Makoi Sohana Gimapam, the Muhana Laktuna, Nungshisan, Kundaleta, Hanabikitava to the Equatogi. Bara Sarkar Yaudrabasi Yai, Hiana Maru with the NTP's elements in solution Manihana, and the Ministry of Home Affairs Kawari Sanabadu that may actiona Kangalam Laki. Amarum Haukiba Punkunga Marigi Manunda, Northeast Echaona Miyoi Taruk Sikhre. Moya Werapkana, Sayola Manung Tarabiyai, Met Department. Haukiba Punkunga Mari Sigi Manunga, Northeast Akan Manung Tabar, Maram Werga Miyoi Taruk Sikhre, Asamgi District Tarukta Ishing the Tumzinkre, Mezoramgi Mapam Kiada, landslide Tokle, Tripurama, Sum Arunasal Paresta, Lakadori Banumit Karane, Sigi Manunga, Nong Tarabia Edubo, Sangsat Northeast Ki Oina. Parap Tawudiki May Werap Tawusang Pabu Sayola Manong Taraba Yahina, Indians Meteorological Department ki report aman haidi. Assam State Disaster Management Authority ki Makedi Funtuk Libana, Haukibapung Kungamari Siki Manunda, Kamrup Metropolitan District Manunda, Echaona Miyoi Mangale Kitri, Assam ki District Taruk to Ising Thomsen Kibashina Maramoraga Miyoi, Listing Taragi Master Lepam Letri. Like Idraba Singadugi Manunda, Guatigi, Sidai Oina Leba, Bonda area the Miyoi Humdi, Ngarang Lenstein Pumzin Kivadi like Idavani, Assamgi Kamrup Metropolitan Kamrup Amasum, Kasar area than Hen Isagi Fiba Mayunari, Isau Mayung Narak Passion, Maram Werga Tuan agency sing the rescue to Bigitavuxatari, Relief Camp Kayamas Hangtokri, Regional Meteorological Department report Matungina, Chirang, Baksa, Barbeta, Bongoyon, Bazali, Tamulpur, Darangamasum, Udalguri area, High Alert Laktokri, Arunachal Pradesh Amasum Meglia, Akan Mamona Nong Subi report late, Guwahati Goina educational institutions sing Tongun Sikhre, Masum Nonkana Tabana Marga flight service sound Akaiba Mun Hali, Guwahati the 37mm Gisan, Nong Tabana Maramorga, Guwahati city Tankayama the Eshing Echaona Miyoi, Isaushin Maramorga, State to Minister Himanta Biswa Sarmana, Kamrup Amasum, Kamrup Metro District Sing the lady, but government employees sing casual low Yaraga and Laptokre, Nonkana Tabana flight service the Akaiba Pirakwadigi, flight Ayamba, Kolkata. Netaji Subhash Chandra Bose Airport, Agartala Maharashtra Bir Bikram Airport divert Tokri, Mizoram Guenazo Hoki Bapung Kungamari Sigi Manunda, Capital Aizol landslide Maram Oiraga, Nupi MLA Kitri, Aizol Gimapam Ayamba the landslide talk to the international district Amasum national highway sing block toxin creati Amarumdana. BJP ki MLA kunga mga punsin duna anobalenga ma siem na thambal sanglen na mi pampang thokri anobalenga ma siem hai bisi BJP ki MLA sing amatu oiba apamani sara anobalenga ma siem na banga sisu BJP Manipur Pradesh ki thambal sanglen na BJP ki MLA sing oiba mi pampang thokki bagaloina BJP Manipur Pradesh ki president su oiribi a sardana anobalenga ma siem ba asobu thaudang lona ba amadi center ki lusimu sing da BJP ki MLA sing na pam libo wakhalon khangana ba MLA sing na taksingkre loinana anobalenga aksem ga doriba siga mari lenana Union Home Secretary Gobind Mohan Imphaula lakadori Pauksi isna phamu paugi matung ina ngara numidang BJP ki MLA Thongam Bisurjit ki Sanjen Thongda leiba quarter da BJP ki MLA kunga manga na saruk yaduna mi pampang thokraba matung ngase upung taramathui taba matamnus BJP ki MLA singoi ba mi pam ama pangthokre hadi ngasi goina mi pam maduru singjama AC ki MLA Y Kemsan nungba AC ki MLA Dinggang Nunggang mai Langthawal ki Syam Wangjing Tenthagi P Brozen Thamaiban ki KS Joy Kishan Uripok ki KS Ragumani Hianglam ki Y Radesham Bisnupur ki Gobitas Konthaujam Lamlai ki KS Ibomsa Thang ki T Robindro Kumbi ki Premchandra Pasoi ki Sapam Kunja Kesor Keva amadi Wabagai ki Dr. Usam Devena Singmana Saruyaki hari Mipam Maduru Saruyaki ba Wangjing Tenthagi P Brozena Fongdokibada BJP ki MLA Sing Wakhalon Mana Dablaki Ngarang si MLA Sing Suna Punno Wat Kanakri Ngasi Pangthok Liba Mipam Masi Anobalenga Amasiem Nabagidamang Party ki President Galoinana MLA Sing Wa Tanakibani Athupa matamna lenga ama siem na bohonari anoba lenga adu ki losing bari center ki mekeri ki lebla kadabana haina phongdoki amaromda BJP Manipur Pradesh ki president e sadana phongdoki bada miyam na BJP ki MLA sing wakhalon khena ba leibi ki mon uri basi aran mani
BJP की MLA sing punamadi wakalon manar haujik so adumak sakminari lamdam masida haujik lenga ama thamba haibisi party gi amadi MLA sing gi so apamani atuba matam gi manungda party ki maikedi gi lenga ama semnaba center gi lusing busing takshili haiki amaromdana Manipur ki governor Ajay Kumar Balana koine satuni isage phibam hakthengni yengsingkhri numit khrani gi mamang gi Manipur gi mapham ayamada nonglep tun surakpadi gi Manipur gi tampak ki lamphau duna siliba turel sing gi imai wongkhalakpadi gi torel torban kaibadi gi ising sangshilakpadi gi yum kai kya thomle ising isau gi hauju oiriba phibam sing asi ayuk Manipur gi governor Ajay Kumar Balana lusingba timamana koine satuni yengsingkhri ahanbada governor na Imphal turel gi ising pathok tuna thumjilaba mafam sing Imphal manung amadi nongpok thong khurai larik yengbam laikai amadi singjamai thong na satuni isage phibam hakthengni yengsingki governor gi khongchar aduna Manipur gi chief secretary amadi mari leina official singsuloni ki governor na isau mayu nariba mafam singda lainga ki maikei gi khudaki oina pangbi aba mateng pangnaba madi SDRF amadi NDRF ki tim singna alert oina laiduna isau nanglaba mafam singdagi mi kanba amadi malchang sing lathokpi gi thabak paikhatnaba khanki isau na sogalaba mafam singda lairiba miyoi singda su relief material sing pinaba thabak paikhatkani haina phongdokre loisalakpo oina tokpom isau thokpa mafamda miyamna kuma yengbagum yengba tokpiyu utam Manipur ki tampaki lamdam phauduna sieliba turel kya gi ising ima hengalakpadi gi turel torban kya kaiduna yung kai kya thumjinduna miyamna isau gi awaba mayuk naringi matamda miyoi kya thulaktuna sayom saduna kumai yengbagi thabak tokpiyu haina mohut ki director ngangum utamna miyamda appeal torokli mangna hai Imphal gi mafam ayambada ising thumjilakli ba si yenglaga miyamda section na ba wafam su thamlakli isau marakta miyamna kuisa satpa yauriba si masagi oina amadi miyamgi oina sepoiti maramdi miyamna lambida sapu sangu satpa sayom sana lepsen pa yawbasina lambida traffic jam thokali loinana masina emergency gi miyoisina sadoksin khudaki oiba thabak lokhanaba putok pusin tawbada apan mapiduna khudakta kalhaubi yaba turel torban kairiba singasi mensinbegi thabak thorom pakhatpada thin thanabegi maram ohali maram masina isau kanana batangai phada papoche amadi atai polam kya putok pusin tawbada su apan thokali maram maduna miyamna isau tholakpa mafamda kuma yengmagum chayom sana laisinba si tawbigun loinana miyamna ising isau ga mari lenana water resources department gi flood control room number 0385 2451 da pau khorok na basu khangalakli tendang nasum na miyam na thamjaram gi duga hausikoi na di miyam pau si mata se lusinjaragi amasum miyam puna anau update nga mina sena channel sigi mekeri gi mang pham da makhata na thamjari